Ai tawbising ngasi aina video semjage tawriba sigi matangji castration masa semba haibsigi matangdani masa semba haribasi karigi damota dagar oribano haribsigi matangda kara haijau haragadi haiba taragadi akoina hameng loinarije ayambana mid purpose hadarene masa sa na damotene aduna sa na damota masa semgat pa hadareko noi pelanba da yengmada fajanba si oina bidemata masa sembaji yamna maruiba amani aduna masa sembaji yamna marui hadareko daidi masa sembaji masa sembai makhandi mari lei adu mari jimanunda kaman oina khoi sida tawneje ani ni amana thainagi traditional mongda chapkhairaga castrator machine tawraga chapkhairaga masa semba maga adaidi blade tawraga lelaga lawthokpa ma adu aniji karamana phage phate ke haisigi haidi mong anije castration tawbi mong anije karamana phai phate habidui matangda aigi moto ai ngasigi video je haige tawbni aigi hameng je hek loiba horokpadagi ahanbagi aina haiba mong castrator machine tawraga chapkhaira tawbije se adum tawraga lae adubu ngasi bawda success ambo oide 0% hadarane 0% success rate 0% oi massage sema udunda kamaina tawge hada ai hameng singje hojipudi ambo litre aina loina yon thokre pamanjo adum hong na yoni hadare ko ai mong marinda tadrawni na ahanada masa sem ma ba matunda oiribsi masa semba sengdaba adum chapkhaibada nama na chappada namana chapkhare dadi namana chappada yahodabagi adumaina tawba hadareko khudakdadi khangpode adu kona chawrakana ni khangise aduna masa semba sengdaba ma adaidi chappa matungda kari maramgino khangdi amomdona onthokibako chawba hendaba hadareko body structure je amomgi adumaina machi ge amomgi adumaina olakpa labagi si aisi laba machadi tha tare ne pan surba machani mai machi ji yong samaina chawra horoi samaina horokta picture piega hadareko amomgi adumaina patrit paraga horokpa hadareko machi ji adumaina onthokiba sina simba tawi hadareko aduna adumaina sum tawde aije youtube ta thibne youtube ta castration tawje karamana kwaidagi phage haji thiganjida open type hadareko surgery type ana koi lela la thokbi sina phayena sum haina ba hadareko mina maramdi wigi castrator machine tawra chapkhaibsidi youtube ta thirase adum haibne chamada 60% gi chang khatang oi haib ko success rate se aduna success rate 60% ka tawrmina 40 madi success oidrebo aduna akoina wagai chahi mada masa anirak pudi poksoy do ayamana chahi mada anirak tipokte tha 13 13 gum changi anirak pokna nawda adujo amonga polapasoy labse ya wan haidareko yawre aduna maina wan ayok labse akoina masa sembal matungda success oidragadi akoida mangjabdo aduna maram orga masa sembaje hojiki sembaje confirm oining hadareko success oirendra oidi habsi si khangning castrator machine je tawra chapkhaibada de koi ji khangba ngamde adu open type ta direct lelaga lawthokibini na ko lelaga direct lawthokibina adum chama adum success oire habsi adum haiba yai aduna ai sigi hameng macha ani ji amana ngahan tawne sonakanda ola chai si chakri ji simana ngahan tawni deidi sigi sina ngarang ai tawne ko hameng macha manga pokune ilaba moi mapi uhumna adu sigi sina ngarang tawni de ama sonakan gi sina si chakri sina ngahan tawni adu lela lawthokbusi kaisu kaidebo ko koigi lela matungda tinchar ai dinena oisannaba deidi infection toktanaba amataisalane deidi nadanaba hatareko koigi nadanabagi hida ama melonex na ama ka pe aduga adum pung ama ni mu leraga masa sema matungda pung 3 makhai depan doi sembaduna pung 8 makhai 10 doi adum senba budre adu karimata tawdre adaidi koigi aina
ꯍꯥꯃꯦꯡ ꯃꯁꯥ ꯁꯦꯝꯕꯒꯤ ꯇꯝꯃꯨꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯃꯦꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯨꯕ ꯑꯣꯖꯥꯗꯨꯅꯕꯨꯗꯤ ꯍꯥꯏ ꯀꯩꯅꯣ ꯇꯧ ꯇꯥꯔꯒꯗꯤ ꯑꯌꯨꯛꯇ ꯃꯁꯥ ꯁꯦꯝꯕꯗ ꯀꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯣ ꯑꯗꯨꯗꯨꯅ ꯅꯨꯡꯊꯤꯟꯗ ꯅꯥꯕꯒꯤ ꯃꯑꯣꯡ ꯇꯧ ꯇꯥꯔꯒꯗꯤꯀꯣ ꯑꯃꯨꯛꯇꯪꯒ ꯀꯥꯞꯁꯜꯂꯨ ꯍꯥꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯗꯨꯅꯁꯨ ꯍꯥꯏ ꯃꯥꯒꯤꯗꯗꯤ ꯅꯨꯡꯊꯤꯟ ꯀꯥꯞꯄꯒꯤ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯈꯤꯗꯦ ꯅꯥꯔꯛꯄꯗꯣ ꯅꯥꯗꯦꯅ ꯑꯩꯁꯤꯁꯨ ꯑꯗꯨꯝ ꯅꯥꯗꯕ ꯃꯥꯜꯂꯦ ꯑꯗꯨ ꯍꯤꯗꯥꯛꯇꯤ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕꯒꯤ ꯐꯣꯠꯄ ꯅꯠꯇꯦꯕꯀꯣ ꯂꯦꯜꯂ ꯂꯧꯊꯣꯛꯈꯤꯕꯗꯣ ꯐꯣꯠꯄ ꯅꯠꯇꯕꯅꯤꯅ ꯑꯣꯏꯁꯟꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯧꯖꯤꯛꯀꯤ ꯇꯤꯟꯆꯔ ꯑꯥꯏꯗꯤꯟꯁꯦ ꯇꯩꯌꯣ ꯍꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯇꯩꯔꯤꯀꯣ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯇꯩꯔ ꯃꯇꯨꯡꯗ ꯍꯤꯃꯦꯛꯁ ꯑꯃꯨꯛ ꯇꯩꯔꯒ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯗꯤ ꯑꯩꯅ ꯃꯁꯥ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯝ ꯐꯖꯅ ꯂꯩꯌꯦꯅ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯤꯗ ꯍꯥꯃꯦꯡꯁꯦ ꯍꯧꯖꯤꯛꯀꯤ ꯂꯦꯜꯂ ꯂꯧꯊꯣꯛꯄꯁꯤꯗꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯟꯖꯔ ꯑꯣꯏꯕ ꯃꯑꯣꯡ ꯈꯔꯗꯤ ꯂꯩ ꯃꯔꯝꯗꯤ ꯂꯦꯜꯂ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯐꯝꯗꯣ ꯂꯦꯜꯂꯒ ꯂꯩꯍꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯁꯦꯒꯥꯏ ꯕ꯭ꯂꯦꯠꯅ ꯂꯦꯟꯗꯣꯏꯅꯦꯕ ꯂꯦꯟꯕꯁꯤꯗ ꯏ ꯊꯣꯛꯂꯛꯄ ꯌꯥꯎꯋꯦꯕꯀꯣ ꯏ ꯊꯣꯛꯂꯛꯑꯒꯗꯤ ꯏꯁꯦ ꯈꯛꯇꯕꯤꯗ ꯑꯗꯨꯝ ꯆꯠꯂ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯥꯃꯦꯡ ꯃꯆꯥꯗꯗꯤ ꯏ ꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯃꯗꯤ ꯄꯥꯛꯅ ꯂꯩꯇꯦ ꯑꯩꯁꯤ ꯊꯥ 3 ꯁꯨꯔꯕꯅꯦꯕꯀꯣ ꯊꯥ 3 ꯁꯨꯔꯕ ꯍꯥꯃꯦꯡ ꯐꯥꯎꯗꯗꯤ ꯏꯁꯦ ꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯑꯗꯨ ꯃꯥꯒꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯁꯦ ꯍꯩꯇ꯭ꯔꯒꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯦꯜꯂꯒ ꯃꯇꯨꯝꯗꯣ ꯆꯤꯡꯊꯠꯂ ꯊꯥꯗꯠꯀꯗꯣꯏꯅꯦꯕꯀꯣ ꯊꯥꯗꯠꯄꯁꯤꯗ ꯃꯅꯨꯡꯗꯒꯤ ꯇꯠꯂꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯨꯡꯗꯒꯤꯗꯤ ꯆꯤꯡꯊꯣꯔꯛꯑꯒ ꯃꯔꯤꯟꯗꯣ ꯁꯥꯡꯅ ꯂꯩꯍꯧꯔꯒ ꯃꯊꯛꯀꯤ ꯑꯂꯨ ꯃꯌꯥꯗꯨꯗ ꯇꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯇꯠꯂꯒ ꯃꯔꯤꯗꯣ ꯁꯥꯡꯅ ꯂꯩꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯍꯥꯏꯕꯗꯗꯤ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯀꯛꯊꯠꯈꯤꯕ ꯍꯥꯏꯗꯤ ꯍꯦꯟꯗꯣꯛꯄ ꯁꯔꯨꯛꯁꯦ ꯀꯛꯊꯠꯀꯗꯕꯅꯦꯀꯣ ꯕ꯭ꯂꯦഡ് ꯑꯊꯧꯕ ꯑꯃ ꯇꯧꯔꯒ ꯑꯗꯨ ꯀꯛꯊꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯑꯂꯨ ꯌꯥꯎꯔꯝꯕ ꯈꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯑꯂꯨꯗꯨꯕꯨꯗꯤ ꯀꯛꯊꯠꯈ꯭ꯔꯅꯤ ꯑꯗꯨ ꯃꯅꯨꯡꯗꯣ ꯍꯥꯡ ꯂꯩꯍꯧꯕꯗꯨꯗ ꯅꯝꯁꯤꯜꯂꯒ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯁꯤꯜꯂꯒ ꯃꯔꯤ ꯃꯔꯥꯡꯗꯣ ꯇꯥꯍꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯗꯕ ꯃꯤꯅꯗꯤ ꯑꯗꯨꯒꯤꯗꯣ ꯌꯥꯜꯂ ꯂꯩꯔꯦꯅ ꯑꯗꯨꯝ ꯌꯥꯜꯂ ꯂꯩꯍꯟꯕ ꯌꯥꯜꯂ ꯂꯩꯕꯗꯨꯗꯒꯤ ꯑꯗꯩꯗꯤ ꯍꯤꯗꯥꯛ ꯐꯖꯅ ꯇꯩꯕꯤꯗ꯭ꯔꯗꯤ ꯍꯌꯤꯡ ꯇꯣꯡꯁꯤꯜꯂꯒ ꯑꯗꯩꯗꯤ ꯏꯟꯐꯦꯛꯁꯟ ꯊꯣꯛꯂꯛꯑꯅꯤ ꯇꯤꯟ ꯆꯪꯉꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯔꯤꯗꯣ ꯁꯨꯝ ꯌꯥꯜꯂ ꯂꯩꯔꯒꯗꯤ ꯆꯣꯟꯊꯔꯛꯄꯁꯨ ꯌꯥꯏ ꯆꯣꯟꯊꯔꯛꯑꯒꯗꯤ ꯃꯅꯨꯡꯗꯒꯤ ꯏ ꯊꯣꯛꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏ ꯊꯣꯛꯂꯛꯑꯒ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯟꯕ ꯉꯝꯗꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯂꯩꯔꯒꯁꯨ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯔꯖꯔꯤ ꯇꯥꯏꯞꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯔꯤꯛꯁ ꯈꯔ ꯂꯩꯖꯕ ꯋꯥꯅꯦꯕꯀꯣ ꯆꯦꯛꯁꯤꯜꯂꯒꯗꯤ ꯔꯤꯛꯁꯇꯨꯁꯨ ꯔꯤꯛꯁ ꯂꯩꯇꯦ ꯑꯗꯨꯒ ꯃꯁꯥ ꯁꯦꯝꯕꯒꯤ ꯍꯥꯏꯗꯤ ꯃꯁꯥ ꯁꯦꯝꯕ ꯁꯦꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃꯗꯤ ꯍꯧꯖꯤꯛꯀꯤ ꯁꯔꯖꯔꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯁꯦꯡꯗꯕꯒꯤꯗꯨꯃꯗꯤ ꯂꯩꯔꯔꯣꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯦꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗꯀꯣ ꯇꯧꯍꯟꯕ ꯃꯇꯝꯗ ꯗꯥꯛꯇꯔꯗꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀꯛꯑꯒ ꯂꯧꯊꯣꯛꯄꯤꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯆꯞꯈꯥꯏꯕꯤꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯈꯩꯒꯤ ꯆꯍꯤ 1 ꯅꯠꯇ꯭ꯔ 2 ꯂꯣꯏꯔꯒꯀꯣ ꯆꯍꯤ 1 ꯂꯣꯏꯕꯗ ꯍꯥꯃꯦꯡꯁꯦ ꯑꯗꯨꯝ ꯑꯩꯁꯤꯗꯤ ꯙꯥꯔꯁꯦ ꯆꯥꯎꯕꯅꯤꯅ ꯆꯍꯤ 1 ꯄꯣꯛꯄꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 1 ꯐꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ 19 23 ꯁꯨꯃꯥꯏꯅ ꯐꯥꯔꯛꯄ ꯃꯇꯝꯁꯤꯗ 10,000ꯒꯤ ꯆꯥꯡꯗꯤ ꯑꯗꯨꯝ ꯁꯤꯠꯂꯦ ꯑꯗꯩꯗꯤꯆꯍꯤ 2 3 ꯃꯨꯛꯀ ꯂꯣꯏꯔꯒꯗꯤ 50,000 ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯕ꯭ꯔꯤꯗꯔ ꯑꯣꯏꯅ ꯊꯝꯕ ꯆꯍꯤ 3 ꯃꯨꯛꯀ ꯁꯨꯔꯛꯄꯁꯤꯗꯤ ꯁꯤꯠꯄꯨꯗꯤ ꯌꯥꯝꯅ ꯗꯥꯏꯔꯦꯛ ꯌꯣꯜꯂꯒꯗꯤ ꯁꯤꯠꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯗꯂꯥꯂꯤ ꯀꯥꯡꯕꯨꯗ ꯌꯣꯟꯕꯅꯤꯅ ꯂꯨꯄꯥ 13,000 13,800 ꯍꯦꯟꯅ ꯁꯤꯠꯄ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯍꯥꯃꯦꯡꯁꯤ ꯀꯅꯥꯗ ꯌꯣꯟꯒꯅꯤ ꯀꯃꯥꯏꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯀꯦ ꯑꯗꯨ ꯉꯁꯤꯅ ꯀꯦꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗ ꯁꯦꯝꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯁꯇ꯭ꯔꯦꯁꯟꯁꯦ ꯑꯣꯄꯟ ꯇꯥꯏꯞꯀꯤ ꯀꯦꯁꯇ꯭ꯔꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯍꯥꯏꯕꯁꯤꯒꯤ ꯃꯣꯠꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ